खुरुमजरी मैम ngasi video asidi January 1 degi chanaba hokraba UPI gi anouba rule khara dugi matangda semjaba video ni मैम ना लोइब फाव तंग इंबीरगा वीडियो सी इंफॉर्मेटिव ओइ खनबी बतारगदी वीडियो सी लाइक अमदी शेयर तौबिदना सपोर्ट तौबिरम यूनिफाइड पेमेंट इंटरफेस UPI असी हौजुकी मतम असिदा मिपुम खुदिमकना नोंगमदा तोइना सिजिनबा तंगाई फदना पैसा थादोक थाजिन तौबा मतमदा सिजिनरिबा पामबय अमा ओइरकली जनवरी अमदगी चनबा हौख्रबा RBI gi anouba rule sing adu mathang mathang panjarake ahanbada UPI transaction limit UPI ID amana nongmada paisa thadok thajin tawba yabagi limit asi lupa lakh amani masi hojik si lupa lakh ama adum oigani adubu aikoina UPI gi kuthangda hospital da educational institute na chungba merchant khara da payment pibagi di lupa lakh manga fawa yaragani ani suba point oina kariguma nangna any PPI gi through da habadi prepaid payment instrument gi oiba online wallet ki through da any merchant amada lupa lising ani dagi hena paisa thaba taragadi 1.1% charge oina kakani masi isam samna harabada Paytm gi wallet phone pay gi wallet asigumba wallet sing asidagi nangna dukan amada natragana restaurant amada lupa lising ani gi mathakta paisa thaba taragadi fee oina 1.1% kakani habani bank to bank aikoina hojik paisa thaneriba smaina thaba taragadi kakloi online wallet tagi thabada haijabani mathangi point asidana aikoina kanagumba misak amada ahanba oina paisa thaba matamda lupa lising ani dagi henba taragadi pung mari gi matungda credit torakani masi hana paisa toina thadok thajin tawraba UPI ani adugi transaction history leraba sing adugi dinate ahanba oina thaba mi gini masi RBI na online da paisa fraud natragana scam tawba singdagi ngakthoknaba paikhalakpa yamna kanaraba step amani haina khali masina kanagumba masak khangdaba miyoy amada paisa thadokluba taragasu amuk cancel tawraga nangi account da amuk hallaga changlakpa yanabani mathangi point asidana UPI asisu tap and pay hariba function asi ya hallagani hairi masi aikoina credit card natragana debit card na chingba sing asi swipe machine da swipe tawdabida tap tawraga paisa piba yaba do adumaina ya hannaba system adubani mathangi point asidi UPI gi ATM su laklagani ATM machine asi Japanese company Hitachi hariba asiga collaborate tawraga ATM machine asi saragani aikoina ATM de ATM card thingjillaga paisa lokthokpa adumaina hojik hariba UPI ATM asidasu QR code scan tawraga paisa withdraw tawba yaragani mamangi video UPI gi anouba rule update ta panjakhiba point chahi ama sijinadraba UPI ID deactivate tawbagi wafam adusu yauri video adubu yengdribasingna changduna yengbiyu description da link hapcharamge losilakpa asida video asibu informative oi khanbi bataragadi like share amadi channel asibu subscribe tawiduna channel asibu mapum phanbada sharu yabiramu